Ibudhou Thangjing Moirang Haraoba ki THOURAM parengda ngarang UTKHIBA LEIKAI THOUGAL parengda Aerobic dance Utluba ki Damak Moirang KONJENGBAM LEIKAI LEIBA RESHAPE and Sigi trainer LEIPHRAKPAM Gyaneshwor na Shengdorakli praise to Thadorakpa video amada LEIPHRAKPAM Gyaneshwor na hai Laigi THOURAM da Aerobic dance Utluba aduna Ibudhou Thangjing Seva Committee amasong umang lai Haraoba gi kanglon da akaibo ohenkre asoiba aranba asigi damak lebak miyam na ngakpiu asigumba thawong asi makata na chathajereroi hainaso hakna makatana Shengdorakli. Aram negi tang kunjamari hajil muka do dingi arau muka na romo panto jerbodo thangi seba mandal ngadi munglai gi harau gi tanglon da ka ko tramale lebang ni amda saitini soi kibni haina lebang ni amda ngapi nu kumjeri tung taru pada sumba lebang yang ya ndo ba ta na tong jeroi haina ko